ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯆꯩꯔꯥꯎꯒꯤꯅ ꯀꯩꯀꯩ ꯃꯊꯦꯜ ꯈꯔ ꯇꯧꯖꯒꯦꯅ ꯇꯧꯖꯔꯤ ꯑꯗꯣ ꯑꯍꯥꯟꯕꯁꯤꯗ ꯑꯩꯅ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯊꯨꯝꯕ ꯊꯣꯡꯒꯦꯅ ꯈꯥꯡꯁꯤꯗ ꯃꯤ ꯈꯤꯇꯪ ꯍꯥꯞꯄꯤ ꯏꯟꯁꯥꯡꯁꯨ ꯊꯣꯡꯖꯔꯛꯑꯅꯤ ꯑꯗꯨꯒ ꯁꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯊꯨꯝꯕꯁꯦ ꯍꯥꯟꯅ ꯊꯣꯡꯖꯔꯒꯦꯅ ꯑꯩꯅ ꯃꯁꯤ ꯈꯔ ꯀꯨꯏꯅ ꯆꯪꯉꯤ ꯉꯧꯕꯗ ꯑꯗꯨꯅ ꯑꯩꯅ ꯃꯁꯤ ꯍꯥꯟꯅ ꯊꯣꯡꯒꯦꯅ ꯇꯧꯖꯔꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯊꯨꯝꯕ ꯊꯣꯡꯕꯁꯦ ꯍꯥꯟꯅ ꯇꯧꯖꯔꯤ ꯃꯊꯦꯜ ꯌꯥꯝꯗꯕ ꯀꯔꯤ ꯑꯃ ꯏꯅꯕ ꯁꯨꯝ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯂꯥꯏꯒꯤꯅꯦꯅ ꯇꯝꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯖꯔꯤ ꯍꯧꯖꯤꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯊꯨꯝꯕ ꯊꯣꯡꯕ ꯍꯧꯖꯔꯦ ꯃꯁꯤ ꯊꯣꯡꯕꯁꯦ ꯈꯔ ꯀꯨꯏꯅ ꯆꯪꯉꯦꯕ ꯌꯥꯝ ꯑꯣꯠꯄꯅ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦ ꯁꯤ ꯍꯥꯟꯅ ꯊꯣꯡꯉꯅꯤ ꯉꯧꯔꯕꯅꯤꯅ ꯍꯧꯖꯤꯛ ꯉꯧꯔꯕꯅꯤꯅ ꯁꯤ ꯆꯤꯅꯤ ꯊꯥꯛꯆꯜꯂꯒꯦ ꯐꯖꯅ ꯊꯥꯛꯑꯦ ꯆꯤꯅꯤꯁꯦ ꯆꯤꯅꯤꯗꯨ ꯂꯨꯝꯃꯟꯅ ꯊꯣꯛꯂ ꯍꯩꯗꯣꯛꯈꯤꯕ ꯋꯥꯟꯁꯤꯅ ꯀꯨꯟꯖꯟꯅꯤ ꯆꯤꯅꯤ ꯊꯥꯛꯆꯜꯂꯨꯕꯗꯒꯤ ꯃꯍꯤ ꯃꯌꯥꯝꯁꯤ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒꯤꯁꯦ ꯑꯩꯅ ꯃꯪꯒꯟꯒ ꯆꯦꯡꯒꯁꯦ ꯑꯃꯨꯛꯇꯪ ꯀꯥꯝꯊꯣꯛꯀꯦ ꯍꯧꯖꯤꯛꯇꯤ ꯃꯪꯒꯟꯁꯦ ꯂꯤꯔꯕꯅꯤꯅ ꯃꯅꯨꯡ ꯀꯜꯂꯦꯅ ꯆꯦꯡꯒꯁꯤꯒ ꯑꯗꯨꯒ ꯍꯣꯔꯦꯟ ꯎꯌꯥꯟꯗ ꯊꯣꯡꯕꯗ ꯍꯧꯖꯤꯛ ꯏꯔꯣꯝꯕ ꯐꯨꯠꯄ ꯍꯧꯔꯒꯦ ꯏꯔꯣꯝꯕꯒꯤ ꯃꯆꯜꯁꯦ ꯍꯋꯥꯏꯕꯤꯁꯤꯗꯤ ꯃꯀꯨ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯔꯨ ꯉꯥꯛ ꯉꯥꯏꯔꯝꯃꯤ ꯁꯤ ꯍꯥꯟꯅ ꯍꯥꯞꯄꯒꯦ ꯑꯗꯒꯤꯁꯦ ꯀꯣꯂꯤ ꯍꯋꯥꯏꯁꯤꯅꯦ ꯃꯌꯥꯟ ꯃꯌꯥꯟꯅꯦ ꯑꯗꯩ ꯃꯅꯥ ꯂꯣꯛꯂꯩꯁꯤꯅ ꯂꯣꯛꯂꯩ ꯑꯗꯒꯤ ꯑꯗꯨꯁꯦ ꯑꯉꯥꯡꯕꯁꯦ ꯑꯆꯧꯕ ꯑꯣꯏꯅ ꯇꯧꯔꯦ ꯌꯣꯡꯆꯥꯛꯁꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔ ꯍꯥꯞꯄꯦ ꯑꯗꯩ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯋꯥꯠꯂꯦꯕ ꯍꯥꯞꯀꯗꯕ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔ ꯍꯥꯞꯄꯒꯦ ꯉꯁꯥꯏꯒꯤ ꯏꯔꯣꯝꯕ ꯐꯨꯠꯄꯗꯣ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛ ꯍꯥꯞꯆꯜꯂꯒꯦ ꯄꯦꯔꯨꯛꯅꯦ ꯈꯔ ꯍꯥꯞꯄꯤꯁꯦ ꯉꯁꯤꯗꯤ ꯆꯩꯔꯥꯎꯕꯅꯤꯅ ꯃꯆꯜꯁꯦ ꯈꯔ ꯌꯥꯝꯃꯦ ꯑꯗꯩ ꯁꯤꯅ ꯀꯣꯝꯄ꯭ꯔꯦꯛꯅꯦ ꯀꯣꯝꯄ꯭ꯔꯦꯛ ꯃꯌꯥꯝ ꯊꯤꯟꯒꯗꯕꯅꯤꯅ ꯈꯔ ꯌꯥꯝ ꯇꯧꯋꯦ ꯁꯤꯅ ꯀꯣꯝꯄ꯭ꯔꯦꯛꯅꯦ ꯑꯗꯩ ꯁꯤꯗ ꯀꯦꯡꯉꯣꯏ ꯈꯤꯇꯪ ꯑꯃꯁꯨ ꯍꯥꯞꯆꯟꯒꯦ ꯑꯗꯩ ꯁꯤꯅ ꯌꯦꯂꯥꯡ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯃꯈꯟꯗ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯀꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯊꯣꯡꯉꯤꯁꯦ ꯃꯍꯤꯁꯦ ꯈꯔ ꯀꯪꯁꯤꯜꯂꯛꯑꯦ ꯄꯨꯡ ꯑꯃ ꯍꯦꯜꯂꯛꯑꯦ ꯑꯗꯨꯅ ꯊꯥꯡꯊꯔꯒꯦ ꯁꯣꯛ ꯇꯧꯁꯜꯂꯒꯦ ꯎꯇꯤꯒꯤꯅꯤꯁꯦ ꯁꯣꯛ ꯇꯧꯅꯕ ꯍꯩꯌꯦ ꯁꯣꯛ ꯇꯧꯁꯜꯂꯒꯦ ꯍꯧꯖꯤꯛ ꯃꯅꯨꯡ ꯈꯔ ꯀꯜꯂꯦ ꯍꯧꯖꯤꯛꯇꯤ ꯃꯪꯒꯟꯒ ꯆꯦꯡꯒꯁꯦ ꯁꯤꯗ ꯀꯥꯝꯊꯣꯛꯄꯅꯦꯕ ꯑꯃꯨꯛꯇ ꯁꯤ ꯍꯩꯖꯤꯜꯂꯒꯦ ꯀꯩꯝꯇ ꯍꯥꯞꯄ ꯌꯥꯗ꯭ꯔꯦ ꯉꯁꯤꯗꯤ ꯆꯩꯔꯥꯎꯕꯅꯦꯅ ꯈꯔ ꯌꯥꯝ ꯊꯣꯡꯉꯨꯗꯅ ꯄꯥꯇ꯭ꯔꯁꯦ ꯆꯟꯗ꯭ꯔꯦ ꯁꯤꯗ ꯑꯣꯏꯅ ꯃꯅꯥ ꯃꯁꯤꯡ ꯍꯥꯞꯄ ꯆꯟꯕꯗꯅ ꯍꯥꯞꯇ꯭ꯔꯁꯤꯗ ꯍꯥꯞꯆꯜꯂꯒꯦ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯥꯞꯄꯦ ꯉꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯈꯤꯇꯪ ꯁꯟꯇꯛ ꯇꯧꯍꯟꯒꯦ ꯇꯧꯕ ꯃꯁꯤꯡ ꯍꯥꯞꯆꯜꯂꯦ ꯑꯗꯩ ꯁꯣꯗꯥꯒ ꯊꯥꯛꯈꯤꯕ ꯉꯁꯥꯏ ꯄꯤꯛꯃꯟꯕꯅꯦ ꯊꯥꯛꯅꯕ ꯕꯣꯔꯤ ꯈꯤꯇꯪ ꯇꯥꯎꯊꯣꯛꯑꯦꯕ ꯕꯣꯔꯤ ꯇꯥꯎꯕ ꯃꯣꯏꯁꯦ ꯍꯧꯖꯤꯛꯀꯥꯟ ꯕꯣꯔꯤꯅꯦꯅ ꯇꯧꯔꯤꯁꯦ ꯀꯟꯕꯅꯦ ꯀꯥꯕꯛ ꯀꯥꯕꯛ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯀꯨꯏꯗꯧ ꯌꯥꯗꯦ
ꯊꯥꯎ ꯍꯩꯔꯒꯦ ꯁꯥꯛ ꯑꯃꯨꯛ ꯇꯧꯔꯒ ꯆꯥꯛꯁꯦ ꯊꯦꯡꯗꯧꯔꯤ ꯌꯥꯅꯤꯅ ꯁꯥꯛꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯁꯥꯛ ꯇꯧꯔꯒꯦ ꯍꯧꯖꯤꯛ ꯁꯥꯛ ꯃꯔꯣꯏ ꯍꯥꯞꯄꯒꯦ ꯁꯤꯅ ꯅꯄꯥꯛꯄꯤ ꯁꯤ ꯅꯥꯀꯨꯞꯄꯤꯒ ꯅꯄꯥꯛꯄꯤ ꯃꯔꯥꯒ ꯁꯤꯡꯒꯅꯤ ꯑꯩꯅ ꯉꯧꯔꯤꯁꯦ ꯁꯤ ꯁꯥꯛꯁꯤꯅꯤ ꯁꯥꯛ ꯇꯧꯕ ꯍꯧꯔꯦ ꯃꯔꯨ ꯃꯔꯥꯡ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯌꯥꯝꯕꯅꯤꯅ ꯃꯔꯨ ꯃꯔꯥꯡꯁꯨ ꯈꯔ ꯌꯥꯝ ꯊꯥꯛꯑꯦ ꯊꯥꯎꯁꯨ ꯈꯔ ꯌꯥꯝ ꯍꯩꯔꯦ ꯆꯩꯔꯥꯎꯕꯅꯤꯅ ꯃꯌꯥꯝ ꯊꯤꯟꯗꯣꯏꯅꯦꯅ ꯀꯣꯟꯅꯗꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯈꯔ ꯌꯥꯝ ꯇꯧꯔꯨꯔꯦ ꯄꯠꯊꯔꯒ ꯅꯝꯕꯅꯤ ꯊꯕꯛꯇꯣ ꯇꯧ ꯇꯥꯔꯦ ꯉꯁꯤ ꯍꯋꯥꯏ ꯆꯥꯛ ꯃꯔꯨꯒꯨꯝꯕꯁꯦ ꯈꯔ ꯈꯥꯛꯑꯒ ꯍꯥꯞꯆꯤꯜꯂꯒꯦ ꯐꯧꯁꯦ ꯑꯩꯈꯣꯏ ꯍꯥꯞꯆꯤꯜꯂꯦ ꯃꯆꯨꯁꯦ ꯐꯕꯅꯦꯕ ꯌꯥꯝꯅ ꯃꯆꯤ ꯑꯣꯏꯕ ꯊꯣꯛꯄ ꯃꯆꯨꯅꯦꯕ ꯃꯣꯔꯣꯛꯀꯤꯁꯨ ꯈꯔ ꯌꯥꯝꯕꯅꯤꯅ ꯈꯔ ꯑꯗꯨꯝ ꯊꯥꯛꯑꯅꯤꯀꯣ ꯌꯥꯔꯦ ꯊꯥꯔꯝꯃꯒꯦ ꯑꯗꯨꯒ ꯍꯋꯥꯏꯅ ꯊꯥꯛꯆꯜꯂꯒꯦ ꯍꯋꯥꯏꯅ ꯑꯣꯏꯅ ꯊꯥꯛꯑꯒ ꯑꯗꯒꯤ ꯆꯥꯛꯁꯦ ꯊꯦꯡꯈꯤꯗꯣꯔꯦ ꯈꯔ ꯃꯨꯜꯂꯗꯤ ꯆꯥꯛ ꯂꯥꯏꯒꯤ ꯆꯥꯛꯇꯣ ꯍꯥꯟꯅ ꯊꯥꯅꯕ ꯍꯥꯏꯅ ꯇꯧꯋꯦ ꯍꯋꯥꯏꯅ ꯊꯥꯛꯆꯜꯂꯒꯦ ꯕꯣꯔꯤ ꯊꯥꯛꯆꯜꯂꯒꯦ ꯕꯣꯔꯤꯁꯦ ꯑꯃꯨꯛꯇꯪ ꯐꯥꯏꯒꯦ ꯁꯅꯥꯁꯦ ꯑꯃꯨꯛ ꯊꯣꯡꯅꯕ ꯇꯥꯎꯕ ꯑꯃꯨꯛ ꯍꯧꯔꯒꯦ ꯁꯤ ꯁꯅꯥ ꯇꯥꯎꯕ ꯃꯩ ꯂꯩꯗꯧꯕ ꯁꯤ ꯑꯅꯤꯔꯛ ꯊꯣꯡ ꯇꯥꯎꯕ ꯁꯤ ꯀꯣꯊꯔꯒꯦ ꯁꯦꯀꯦꯟꯁꯦ ꯑꯃꯨꯛ ꯇꯥꯎꯅꯕ ꯌꯣꯡꯆꯥꯛꯀꯁꯦ ꯊꯥꯛꯄ ꯀꯥꯎꯍꯧꯔꯦ ꯑꯗꯨꯕꯨ ꯀꯥꯕꯛ ꯑꯗꯨꯝ ꯑꯁꯥꯕꯁꯤꯗ ꯑꯣꯠꯁꯜꯂꯒ ꯇꯧꯕꯗꯣ ꯃꯅꯝ ꯅꯨꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯍꯜꯂꯒꯦ ꯃꯣꯔꯣꯛ ꯁꯤꯡꯗꯣ ꯃꯨꯛꯈꯥꯏꯒꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯊꯥꯛꯀꯦ ꯄꯥꯛꯁꯜꯂꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯁꯤ ꯏꯟꯁꯥꯡꯁꯤꯃ ꯂꯣꯏꯁꯜꯂꯒꯦ ꯁꯅꯥ ꯊꯣꯡꯕ ꯍꯧꯔꯦ ꯍꯧꯖꯤꯛ ꯁꯅꯥ ꯊꯣꯡꯕ ꯍꯧꯕꯁꯦ ꯃꯔꯣꯏꯁꯦ ꯁꯤꯅ ꯅꯄꯥꯛꯄꯤꯗꯅ ꯀꯣꯛꯄꯤꯗꯅ ꯁꯤꯡꯗꯅ ꯃꯅꯝ ꯆꯪꯉꯒ ꯈꯥꯕꯩ ꯇꯧꯔꯒ खितंग चायसल्लगे मरा खितंग थाक्चल्लगे सना थोंबा हौरे लोइसल्लगे थेंगे चाकसे सिनि थोक्कदि मुल्लैदे खितंग हाप्पगा खितंग हाप 상공 하려고 왜 셨는 거예요? 이걸로 셨나봐. 셨나 아직 합쳐려.
งนมีเนี่ยทิ้งมาซะตัวเลยคุยจักรวยเจ้าเราก็ลืมเนี่ยสุดท้ายเนี่ยทิ้งนานนะเอาไว้แบบยุ่งมารีเลยเนี่ยสินะทางอะไรเนี่ยสมัยเอาวางเลยยุ่งมารีเลยมั้ยสิ่งไหนที่มันยุ่งมารีเลยอันนี้อุติมาเดี๋ยวฉากมาอีรูมบามาคาเมล่าสิมันก็ใช้แก่ทุ่มบะทุ่งกันตัวเสียก็ยิ่งงงมีเยอะนะแบบหาไปที่เงี้ยจากเสียตัวเนี่ยโฮเบตัวเลยอร่อยเลยก็จากจานนั้นนะตัวเลยแกอินช่างมาเทียนเจอุติมาอีรูมบามาโกบิชามาจำพุดละมาชนะทงบามาคาเมนสิบะทุ่มบะทุ่งบามาลายกิชิงชูกิตั้งชูบเนี่ยสิชิงชูสิลายกิฮับแต่ไม่ยากแต่แบบนี้ก็อีกจานนึงวันละนี้มันก็ละชัวหงกาตัวก็คุยกุลับจานเลยจานสิละโอ้ชูจานละโอ้